chahi khudingi leptana chathaduna lakliba akhoi gi festival se Bhagat festival se hui leidiba lamdam sigi matam sidi amna hojik matam si amna khara mong ta ta matam ni ko bhai mayam na se hena khangbire adumaku masi isor sebani aduna sigumlaba isor gi seba sida mayam punamak yaubiyu aduna mayam punamak satana sigumba akhoi gi phajakhraba history se akhoi gi culture se mase adum akhoi mayam changdana akhoi yokhatminasi pangthokminasi mayam lakpiyu yaubiyu si hairaga khurumjari tangduli tadraba Manipur ki phibam matang asida sigumba thoromasi todoba yadabagi jai gutingi pangthokpagum anduksu pangthokpagi damak ya Sri Mahapur Sibai Samiti Chairman Rajkumar Tikandar Singh isama sida laptaduna mayamgi mahumda donana Manipur dagi lingbi rakadoriba saru yabi gadoriba organization kundaruk machine mayam gi mahumda mana lejaba kalasing putwinaba gidama sida laptaduni Mohosagumna handaki thoromasi ehaki wakanda ehaki nauna elected oiba chairman ne season Mahapur Sibai Samiti ki modagi hena amena adena pangtopa namnaba mayamgi mohonda mating deri handaki rajasi ki thoromasida ngasi phawada khandi khalaga tawangam gijaba haidare handak keidi sobne amsu pongena ninjeri handaki rajasi ki thoromasida akhana jepong amusung putongnaba honajeri jepong asida rajasina ma na holo piramba jogoi rasa sankiton pung masigi maram sida awareness pubirakna bidamak Manipurda leiriba scholars singi mahondusu Sibai Samiti ki maika digi amusung organizing maiki tagi article yamna sangdusu khadangursu ibinaba organizing committee ki maika digi jadi hariba oigi function nasi sub tang nipan diga horoga tai taum doi nimtaru ni chutna pangtok ko dirba function ni masi function asida media gi mayam kuno ki mahunda padum jarbe maramdi Manipur ki amasung Manipur ki mapana laiba akhoi gi media sing disu pau sandupinaba pedroga mayamgi mateng si amoina phangadage masigi matangda podum jari haitare koengo makha tawdi oigi siri organizing committee ama semjiruse masi magadige imaiben singi marakta ge oi thoktongi oi